I'm just trying it. I'm just trying it, but accidentally goes live. Where to in this? Where to end this live? I can't find the button. ꯀꯗꯥꯏꯗꯒꯤ ꯂꯥꯛꯇꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯄꯥꯎ ꯄꯥꯔꯛꯀꯦ ꯇꯧꯅꯦꯕꯀꯣ ꯁꯤꯗꯒꯤ ꯑꯗꯨꯝ ꯄꯥꯊꯣꯔꯛꯑꯒꯦ ꯊꯤꯔꯛꯑꯒꯦ ꯁꯣꯝꯗ ꯆꯪꯉꯒ ꯃꯌꯥꯝ ꯉꯥꯏꯍꯥꯛꯇꯪ ꯁꯨꯝ ꯂꯩꯕꯤꯌꯨꯀꯣ ꯆꯪꯉꯛꯄ ꯀꯥꯡꯕꯨꯗꯤ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯕꯤꯔꯣ ꯑꯩ ꯁꯤꯗ ꯃꯤ ꯑꯃꯅꯤꯗꯪ ꯁꯨꯔꯀꯥꯟꯗ ꯇꯧꯒꯦ ꯇꯧꯕꯅꯦꯕꯀꯣ ꯁꯤ ꯃꯥꯔꯀꯔ ꯆꯥꯔ ꯂꯥꯟꯁꯤꯡꯁꯨ ꯀꯌꯥ ꯃꯣꯏ ꯀꯔꯤꯅꯣ ꯈꯪꯄꯣꯠꯇꯦꯗ ꯄꯊꯥ ꯊꯥꯖꯤꯜꯂꯤꯗ ꯑꯩ ꯋꯥꯆꯞꯇ ꯊꯝꯈꯤꯕꯅꯦ ꯂꯩꯔꯦ ꯋꯥꯆꯞ ꯑꯣꯀꯦ WhatsApp ꯄꯤꯛꯁꯜꯍꯜꯂꯒꯦ ꯑꯗꯨꯒ ꯑꯩ ꯌꯥꯎꯔꯝꯕꯈꯩ ꯄꯥꯒꯦ ꯃꯁꯤꯒꯤ ꯄꯥꯎ ꯀꯣ ꯑꯩꯅ ꯁ꯭ꯇ꯭ꯔꯤꯝ ꯑꯣꯏꯅ ꯇꯧꯊꯣꯛꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯁ꯭ꯇ꯭ꯔꯤꯝꯗꯒꯤ ꯀꯩꯅꯣꯝꯃ ꯍꯥꯞꯇꯕ ꯌꯥꯗꯕ ꯏꯟꯗꯁ ꯂꯩꯔꯦ ꯑꯣꯀꯦ ꯁꯤꯗ ꯌꯥꯎꯔꯝꯕꯅꯦ ꯀꯣ ꯁꯤ ꯄꯥꯒꯦ ꯄꯨꯂꯞ ꯄꯥꯡꯊꯣꯛꯇꯣꯛꯀꯦ ꯁꯤꯗ ꯄꯤꯍꯟꯒꯅꯤ ꯍꯥꯏꯇꯥꯔꯒꯗꯤ ꯁꯤꯗ ꯄꯤꯍꯟꯕ ꯌꯥꯕꯅꯤꯀꯣ ꯑꯦ ꯌꯥꯝ ꯐꯖꯕ ꯑꯃ ꯂꯩꯔꯝꯃꯦꯍꯦ ꯍꯌꯦꯡꯒꯤ ꯅꯣꯡꯗꯝ ꯍꯌꯦꯡꯒꯤ ꯅꯣꯡꯗꯝ ꯍꯥꯏꯕꯗꯤ ꯔꯥꯁꯤꯐꯜ ꯇꯥꯡ 28ꯒꯤ ꯔꯥꯁꯤꯐꯜ ꯇꯥꯡ 28 ꯃꯥꯔꯆꯀꯤ ꯗꯦꯠ 29 2026ꯀꯤ ꯔꯥꯁꯤꯐꯜ ꯌꯥꯎꯔꯦ ꯁꯤꯗ ꯃꯦꯁ ꯔꯥꯁꯤꯒꯤꯅ ꯍꯥꯏꯔꯤꯁꯦ ꯁꯤꯗꯀꯣ ꯃꯦꯁ ꯔꯥꯁꯤꯒꯤꯅ ꯍꯥꯏꯔꯤꯁꯦ ꯊꯕꯛ ꯇꯧꯕꯗ ꯌꯥꯡꯁꯤꯟꯒꯅꯤ ꯑꯃꯁꯨꯡ ꯋꯥꯔꯦꯞ ꯂꯧꯕ ꯌꯥꯕ ꯅꯨꯃꯤꯠꯅꯤ ꯁꯦꯜ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯔꯤ ꯑꯩꯁ ꯗꯥꯎ ꯌꯥꯏꯍꯦ ꯌꯥꯝ ꯌꯥꯒꯗꯕ ꯅꯨꯃꯤꯠ ꯑꯣꯏꯔꯦ ꯊꯕꯛ ꯇꯧꯕꯗ ꯌꯥꯡꯁꯤꯟꯒꯅꯤ ꯑꯃꯁꯨꯡ ꯋꯥꯔꯦꯞ ꯂꯧꯕ ꯌꯥꯕ ꯅꯨꯃꯤꯠꯅꯤ ꯁꯦꯜ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯀꯣ ꯑꯗꯒꯤ ꯕ꯭ꯔꯤꯁ ꯔꯥꯁꯤꯒꯤꯅ ꯁꯤꯗ ꯄꯤꯔꯤꯁꯦ ꯊꯕꯛ ꯍꯦꯟꯒꯠꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯈꯜꯗ ꯂꯩꯇꯥꯗꯕ ꯊꯣꯛꯀꯅꯤ ꯍꯛꯆꯥꯡ ꯆꯤꯛꯄ ꯅꯥꯕ ꯄꯤꯔꯤ ꯑꯁ ꯑꯩ ꯊꯕꯛ ꯌꯥꯝ ꯌꯥꯝꯃꯤ ꯑꯗꯨꯒ ꯍꯌꯦꯡꯁꯦ ꯃꯥꯁꯨ ꯆꯤꯛꯄ ꯅꯥꯕ ꯄꯤꯔꯤꯒ ꯍꯥꯏꯖꯤꯜꯂꯦ ꯊꯕꯛ ꯍꯦꯟꯒꯠꯂꯛꯀꯅꯤꯒ ꯍꯥꯏꯁꯦ ꯈꯤꯇꯪꯗꯤ ꯃꯔꯝꯗꯤ ꯆꯥꯏ ꯍꯥꯏꯇꯥꯔꯦ ꯑꯩ ꯊꯕꯛ ꯌꯥꯝ ꯂꯩꯌꯦꯕ ꯍꯌꯦꯡꯁꯦ ꯊꯕꯛ ꯍꯦꯟꯒꯠꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯈꯜꯗ ꯂꯩꯇꯥꯗꯕ ꯊꯣꯛꯀꯅꯤ ꯍꯛꯆꯥꯡ ꯆꯤꯛꯄ ꯅꯥꯕ ꯄꯤꯔꯤ ꯍꯥꯏ ꯍꯛꯆꯥꯡ ꯆꯤꯛꯄ ꯅꯥꯕ ꯄꯤ ꯂꯩꯔꯦ ꯊꯕꯛꯇꯨꯅꯀꯣ ꯁꯤ ꯌꯥꯝ ꯕꯦꯔꯥꯅꯤꯅꯦ ꯑꯗꯒꯤ ꯃꯊꯪ ꯃꯊꯪ ꯁꯨꯝ ꯄꯥꯔꯛꯈꯤꯒꯦ ꯑꯃꯨꯛꯀꯁꯨ ꯍꯜꯂꯛꯈꯤꯒꯦ ꯑꯗꯨꯝ ꯀꯔꯤꯝꯇ ꯈꯟꯕꯤꯒꯅꯨ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯁꯨꯝ ꯂꯩꯕꯤꯌꯨꯀꯣ ꯑꯩꯁꯦ ꯋꯥꯆ ꯇꯥꯏꯝ ꯁꯨꯝ ꯇꯥꯟ ꯁꯥꯟꯅꯩꯅꯦ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯒ ꯌꯥꯝꯖꯕ ꯅꯠꯇꯦꯗ ꯁꯨꯝ ꯅꯣꯡ ꯐꯥꯗꯣꯛ ꯊꯥꯡꯖ ꯅꯨꯃꯤꯠꯀꯨꯝꯕ ꯀꯔꯤꯒꯨꯝꯕꯗ ꯁꯨꯝ ꯇꯧꯕ ꯑꯗꯒꯤ ꯃꯤꯊꯨꯟ ꯔꯥꯁꯤꯒꯤꯅ ꯊꯕꯛꯀꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯠꯇ꯭ꯔꯒ ꯌꯥꯁꯤꯟꯅꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯅꯨꯃꯤꯠꯅꯤ ꯍꯌꯦꯡꯁꯦ ꯃꯤꯊꯨꯟ ꯔꯥꯁꯤꯒꯤ ꯑꯣꯏꯅꯗꯤꯀꯣ ꯊꯕꯛꯀꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯠꯇ꯭ꯔꯒ ꯌꯥꯁꯤꯟꯅꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯅꯨꯃꯤꯠꯅꯦꯌꯦ ꯊꯕꯛ ꯏꯟꯈꯥꯡꯒꯤ ꯃꯔꯝꯗ ꯉꯥꯡꯅꯒꯗꯕ ꯁꯛꯅꯒꯗꯕ ꯂꯩꯇꯥꯔꯗꯤ ꯍꯌꯦꯡ ꯅꯨꯃꯤꯠꯁꯤꯗ ꯇꯧꯕꯤꯍꯧꯔꯣ ꯑꯗꯩ ꯀꯔꯀꯠ ꯔꯥꯁꯤꯒꯤꯅ ꯊꯕꯛ ꯇꯞꯂꯒꯁꯨ ꯑꯩ ꯁꯣꯝꯗ ꯈꯔ ꯆꯤꯡꯊꯣꯛꯀꯦ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯎꯗ꯭ꯔꯒꯗꯤ ꯀꯃꯦꯟꯁꯨ ꯇꯧꯕꯤꯔꯛꯑꯣ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯅ ꯈꯪꯉꯔꯣꯏꯕꯀꯣ ꯀꯔꯤ ꯀꯩꯅꯣ ꯇꯧꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯈꯪꯉꯔꯣꯏꯕ ꯍꯥꯏꯕꯗꯤ ꯃꯌꯥꯝꯅ ꯀꯔꯤ ꯄꯥꯝꯃꯤꯅꯣ ꯍꯥꯏꯕꯗꯣ ꯁꯣꯝꯗ ꯆꯦꯠꯁꯇ ꯊꯣꯛꯇ꯭ꯔꯦꯕꯀꯣ ꯁꯤꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣꯕ ꯑꯗꯨꯒ ꯁꯣꯝꯗ ꯍꯥꯏꯔꯤꯁꯦ ꯃꯊꯪꯗ ꯀꯔꯀꯠ ꯔꯥꯁꯤꯒꯤꯅ ꯊꯕꯛ ꯇꯞꯂꯒꯁꯨ ꯃꯍꯩꯗꯤ ꯑꯗꯨꯝ ꯆꯥꯒꯅꯤ ꯑꯣꯐꯤꯁꯇ ꯆꯌꯦꯠꯅꯕ ꯂꯩꯍꯟꯗꯅꯕ ꯍꯣꯠꯅꯧ ꯍꯥꯏ ꯀꯔꯤꯅꯣ ꯁꯟꯗꯦꯗꯕꯨ ꯑꯣꯐꯤꯁꯇ ꯆꯌꯦꯠꯅꯕ ꯂꯩꯍꯟꯗꯅꯕ ꯍꯣꯠꯅꯧ ꯍꯥꯏꯌꯦꯀꯣ ꯑꯣ ꯁꯟꯗꯦ ꯅꯨꯃꯤꯠ ꯑꯣꯏꯔꯒꯁꯨ ꯑꯣꯐꯤꯁꯇ ꯆꯌꯦꯠꯅꯕ ꯂꯩꯍꯟꯗꯅꯕ ꯍꯌꯦꯡ ꯅꯨꯃꯤꯠꯁꯤꯗ ꯍꯣꯠꯅꯧ ꯍꯥꯏꯕꯅꯤꯗ ꯊꯕꯛ ꯇꯞꯂꯒꯁꯨ
ꯃꯍꯩꯗꯤ ꯑꯗꯨꯝ ꯆꯥꯒꯅꯤ ꯍꯥꯏꯕ ꯀꯣ ꯁꯤꯡꯍ ꯔꯥꯁꯤꯒꯤꯅ ꯃꯤꯌꯥꯝꯅ ꯁꯛꯈꯪ ꯃꯥꯏꯈꯪꯕꯤꯕ ꯑꯃꯁꯨꯡ ꯊꯥꯒꯠꯄꯤꯕ ꯂꯩ ꯂꯨꯆꯤꯡꯕ ꯑꯣꯏꯅ ꯊꯕꯛ ꯇꯧꯕ ꯌꯥꯒꯅꯤ ꯍꯌꯦꯡꯗꯤ ꯍꯥꯏ ꯁꯤꯡꯍ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯃꯤꯌꯥꯝꯅ ꯁꯛꯈꯪ ꯃꯥꯏꯈꯪꯕꯤꯕ ꯑꯃꯁꯨꯡ ꯃꯤꯇꯤꯡꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯃ ꯂꯩꯇꯥꯔꯗꯤ ꯃꯤꯃꯥꯡ ꯊꯣꯛꯑꯒ ꯋꯥ ꯉꯥꯡꯕ ꯈꯣꯠꯄ ꯀꯣ ꯑꯗꯒꯤꯗꯤ ꯑꯗꯨꯒꯨꯝꯕ ꯈꯔ ꯂꯦꯛꯆꯔ ꯄꯤꯊꯕꯗ ꯑꯗꯨꯝ ꯃꯌꯥꯝꯅ ꯑꯗꯨꯝ ꯇꯥꯒꯅꯤ ꯌꯥꯒꯅꯤ ꯂꯨꯆꯤꯡꯕ ꯑꯣꯏꯕ ꯌꯥꯒꯗꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯔꯤ ꯑꯗꯩ ꯀꯟꯌꯥ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯊꯕꯛꯀꯤ ꯄꯣꯠꯂꯨꯝ ꯍꯦꯟꯒꯠꯀꯅꯤ ꯃꯌꯥꯝ ꯄꯨꯜꯂꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕꯗ ꯑꯁꯣꯏꯕ ꯌꯥꯎꯗꯅꯕ ꯍꯣꯠꯅꯧ ꯊꯕꯛꯀꯤ ꯄꯣꯠꯂꯨꯝ ꯍꯦꯟꯒꯠꯀꯅꯤ ꯍꯥꯏꯕꯗꯤ ꯊꯕꯛ ꯍꯦꯟꯒꯠꯀꯅꯤ ꯊꯕꯛ ꯌꯥꯝꯈꯠꯀꯅꯤ ꯍꯥꯏꯅꯤ ꯃꯌꯥꯝ ꯄꯨꯜꯂꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕꯗ ꯑꯁꯣꯏꯕ ꯌꯥꯎꯗꯅꯕ ꯍꯣꯠꯅꯧ ꯃꯌꯥꯝ ꯄꯨꯜꯂꯒ ꯊꯕꯛ ꯇꯧꯕꯗ ꯑꯁꯣꯏꯕ ꯌꯥꯎꯗꯅꯕ ꯍꯣꯠꯅꯧ ꯍꯥꯏꯌꯦ ꯑꯗꯒꯤ ꯇꯨꯂꯥ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯑꯃꯨꯛ ꯍꯥꯏꯖꯒꯦ ꯇꯥꯡ 12/3/2023 ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯁꯤꯒꯤꯅꯤꯀꯣ ꯇꯨꯂꯥ ꯔꯥꯁꯤꯒꯤ ꯑꯃꯨꯛ ꯍꯥꯏꯖꯒꯦ ꯃꯌꯥꯝ ꯄꯨꯜꯂꯒ ꯊꯕꯛ ꯇꯧꯕꯗ ꯃꯥꯏ ꯄꯥꯛꯀꯅꯤ ꯁꯦꯟꯗꯣꯡ ꯂꯩꯒꯅꯤ ꯃꯌꯥꯝ ꯄꯨꯜꯂꯒ ꯊꯕꯛ ꯇꯧꯕꯗ ꯃꯥꯏ ꯄꯥꯛꯀꯅꯤ ꯁꯦꯟꯗꯣꯡ ꯂꯩꯒꯅꯤ ꯍꯥꯏꯀꯣ ꯑꯩ ꯁꯤꯡꯖꯣꯝꯗ꯭ꯔꯦ ꯃꯌꯥꯝ ꯄꯨꯜꯂꯒ ꯊꯕꯛ ꯇꯧꯕꯗ ꯃꯥꯏ ꯄꯥꯛꯀꯅꯤ ꯁꯦꯟꯗꯣꯡ ꯂꯩꯒꯅꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅ ꯍꯩꯅꯤꯡꯕ ꯐꯥꯎꯏ ꯌꯥꯝ ꯐꯩꯌꯦ ꯑꯗꯨꯗꯤ ꯍꯌꯦꯡ ꯌꯥꯝ ꯐꯕ ꯅꯨꯃꯤꯠꯅꯤꯀꯣ ꯇꯨꯂꯥ ꯔꯥꯁꯤꯒꯤ ꯍꯌꯦꯡ ꯌꯥꯝ ꯐꯩꯌꯦ ꯑꯗꯩ ꯕ꯭ꯔꯤꯁꯤꯛꯀꯤ ꯑꯣꯏꯅ ꯊꯥꯖꯗꯕ ꯃꯑꯣꯡꯗ ꯈꯨꯗꯣꯡꯆꯥꯕ ꯐꯪꯕꯒꯤ ꯇꯥꯟꯖꯥ ꯂꯥꯛꯂꯤ ꯊꯥꯖꯗꯕ ꯃꯑꯣꯡꯗ ꯈꯨꯗꯣꯡꯆꯥꯕ ꯐꯪꯕꯒꯤ ꯇꯥꯟꯖꯥ ꯂꯥꯛꯂꯤ ꯗꯥꯎ ꯌꯥꯅꯤ ꯍꯥꯏꯅꯤꯁꯦ ꯂꯣꯇ꯭ꯔꯤꯒ ꯐꯥꯎꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤꯀꯣ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯦ ꯑꯗ ꯃꯤꯠꯁꯤꯡꯅ ꯁꯤꯡꯅ ꯂꯩꯕꯤꯔꯣ ꯍꯥꯏꯗꯤ ꯑꯣꯏꯖ ꯑꯣꯏꯊꯛ ꯂꯥꯛꯀꯗꯕ ꯑꯗꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯂꯥꯛꯀꯗꯕꯒꯨꯝꯕ ꯂꯩꯇꯥꯔꯒꯗꯤ ꯃꯤꯠꯁꯤꯡꯅ ꯁꯤꯡꯅ ꯂꯩꯕꯤꯔꯣ ꯍꯥꯏꯕꯅꯤ ꯑꯩ ꯑꯗꯒꯤꯗꯤ ꯙꯅꯨꯒꯤ ꯑꯣꯏꯅ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ ꯂꯝ ꯆꯠꯄ ꯅꯠꯇ꯭ꯔꯒ ꯊꯕꯛ ꯃꯐꯝ ꯆꯥꯎꯊꯣꯛꯄ ꯑꯐꯕ ꯑꯣꯏ ꯀꯣ ꯂꯝ ꯆꯠꯄ ꯅꯠꯇ꯭ꯔꯒ ꯊꯕꯛ ꯃꯐꯝ ꯆꯥꯎꯊꯣꯛꯄ ꯑꯐꯕ ꯑꯣꯏ ꯍꯥꯏꯀꯣ ꯂꯝ ꯆꯠꯊꯣꯛꯄ ꯅꯠꯇ꯭ꯔꯒꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯅꯠꯇ꯭ꯔꯒꯅ ꯀꯣꯟꯇ꯭ꯔꯦꯛ ꯋꯥꯔꯛ ꯄꯥꯏꯕ ꯃꯤꯕꯨ ꯑꯣꯏꯕꯤꯔꯒꯁꯨ ꯂꯝ ꯆꯠꯊꯣꯛꯑꯒ ꯅꯠꯇ꯭ꯔꯒꯅ ꯊꯕꯛ ꯃꯐꯝ ꯆꯥꯎꯊꯣꯛꯄꯗ ꯑꯐꯕ ꯑꯣꯏꯒꯅꯤꯌꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯃꯔꯝꯗ ꯁꯦꯜ ꯆꯠꯀꯅꯤꯌꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯃꯔꯝꯗ ꯏꯆꯥ ꯏꯁꯨꯒꯤ ꯑꯣꯏꯔꯣ ꯑꯦꯅꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯃꯔꯝꯗꯀꯣ ꯁꯦꯜ ꯆꯠꯀꯅꯤ ꯍꯥꯏꯕꯅꯤꯀꯣ ꯑꯩ ꯃꯀꯔꯒꯤꯅ ꯍꯥꯏꯁꯦ ꯊꯕꯛ ꯀꯟꯅ ꯁꯨ ꯅꯣꯝꯕꯅ ꯃꯇꯝ ꯁꯥꯡꯅ ꯀꯥꯟꯅꯕ ꯐꯪꯒꯅꯤ ꯊꯕꯛ ꯀꯟꯅ ꯁꯨ ꯅꯣꯝꯕꯅ ꯃꯇꯝ ꯁꯥꯡꯅ ꯀꯥꯟꯅꯕ ꯐꯪꯒꯅꯤ ꯁꯤꯕꯨꯗꯤ ꯑꯗꯨꯝ ꯈꯪꯅ ꯂꯩꯔ ꯋꯥꯅꯤꯗ ꯑꯣꯐꯤꯁꯀꯤ ꯄꯣꯂꯤꯇꯤꯛꯁꯇ ꯌꯥꯎꯁꯤꯟꯒꯅꯨ ꯑꯣꯐꯤꯁꯀꯤ ꯀꯩꯅꯣ ꯇꯧꯁꯟꯅꯕꯗꯣ ꯅꯣꯏ ꯃꯁꯦꯟ ꯑꯃ ꯃꯥꯗ ꯀꯩꯅꯣ ꯇꯧꯕꯅꯤꯅꯦ ꯑꯗꯨꯗꯣ ꯃꯤꯆꯪ ꯈꯣꯝꯅꯗꯅꯒ ꯁꯨꯝ ꯀꯔꯤ ꯍꯥꯏꯅꯤ ꯈꯔ ꯈꯔ ꯉꯥꯡꯅꯩꯗꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯃꯒ ꯅꯥꯀꯟ ꯅꯥꯀꯟ ꯇꯧꯅꯗꯅꯒ ꯍꯦꯛꯇ ꯇꯧꯔꯤꯁꯦ ꯑꯃꯨꯛ ꯀꯥꯏ ꯇꯧꯅꯕꯒꯤ ꯊꯕꯛꯇꯣ ꯑꯗꯨꯝꯕꯗꯣ ꯌꯥꯎꯁꯜꯂꯨꯔꯨꯅꯨ ꯍꯥꯏꯔꯤꯌꯦ ꯃꯥꯏ ꯄꯥꯛꯅꯕ ꯂꯝꯕꯤ ꯉꯥꯛꯇꯅꯤꯀꯣ ꯇꯥꯛꯏꯁꯦ ꯑꯗꯨꯅ ꯅꯦꯛꯁꯇ ꯑꯩ ꯑꯗꯨꯝ ꯆꯩꯗꯕ ꯁꯤꯗ ꯌꯥꯝ ꯂꯩꯌꯦ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯔꯥꯁꯤꯐꯜ ꯈꯛꯇ ꯅꯠꯇꯅꯅꯦ ꯇꯥꯛꯄ ꯌꯥꯕ ꯌꯥꯝ ꯂꯩꯌꯦ ꯃꯌꯥꯝꯅꯅꯦꯀꯣ ꯁꯤꯗ ꯑꯩꯒꯤ ꯉꯁꯤꯒꯤ ꯂꯥꯏꯐꯁꯤꯗ ꯀꯃꯦꯟ ꯑꯣꯏꯅ ꯄꯤꯕꯤꯔꯛ ꯇꯥꯔꯒꯗꯤ ꯑꯩꯉꯣꯟꯗ ꯑꯍꯟꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯂꯥꯏꯔꯤꯛ ꯑꯩꯈꯣꯏ ꯖ꯭ꯌꯣꯇꯤꯁ ꯆꯤꯟꯇꯥꯃꯅꯤꯒꯨꯝꯕ ꯑꯗꯒꯤ ꯄꯣꯛꯄꯒꯤ ꯄꯥꯟꯖꯤꯃꯛꯀꯤ ꯅꯠꯇ꯭ꯔꯒꯁꯨ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡꯁꯦ ꯄꯥꯏꯕ ꯃꯇꯝꯗꯀꯣ ꯄꯥꯟꯖꯤ ꯑꯃꯅ ꯂꯩꯕ ꯅꯣꯂꯦꯖꯇꯣꯀꯣ ꯂꯥꯏꯔꯤꯛꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯅ ꯆꯤꯟꯐꯥ ꯄꯨꯔꯒ ꯂꯩꯕ ꯃꯇꯝꯗ ꯄꯥꯟꯖꯤ ꯑꯃꯗ ꯍꯦꯟꯅ ꯁꯥꯊꯤꯅ ꯍꯩꯒꯅꯤ ꯍꯥꯏꯇꯥꯔꯦ ꯈꯪꯕ ꯍꯩꯕꯗꯨ ꯑꯣꯏꯒꯅꯤ ꯑꯗꯨꯕꯨ ꯑꯗꯨꯃꯛꯀꯤ ꯅꯠꯇ꯭ꯔꯒꯁꯨ ꯃꯌꯥꯝꯅ ꯈꯪꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯂꯩꯗꯅꯀꯣ ꯑꯩ ꯆꯍꯤ ꯑꯗꯨꯛ ꯁꯨꯔꯦ ꯑꯗꯨꯗ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯈꯣꯠꯂꯦ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛꯀꯤ ꯖ꯭ꯌꯣꯇꯤꯁ ꯆꯤꯟꯇꯥꯃꯅꯤ ꯍꯥꯏꯕ ꯑꯃ ꯂꯩ ꯂꯥꯏꯔꯤꯛ ꯑꯗꯒꯤ ꯀꯔꯤ ꯑꯃ ꯃꯃꯤꯡ ꯑꯃꯅ ꯀꯥꯎꯔꯦ ꯖ꯭ꯌꯣꯇꯤꯁ ꯆꯤꯟꯇꯥꯃꯅꯤꯁꯦ ꯍꯧꯖꯤꯛ ꯐꯪꯉꯤ ꯐꯪꯗꯦ ꯌꯥꯝ ꯂꯣꯟꯅꯕꯅꯦ ꯑꯗꯣ ꯑꯩ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯑꯩꯈꯣꯏ ꯑꯍꯟꯁꯤꯡꯅ ꯊꯝꯕꯤꯔꯝꯃꯦ ꯂꯩꯔꯝꯃꯤꯀꯣ ꯑꯔꯤꯕꯅꯦ ꯑꯩꯈꯣꯏꯒꯤꯁꯤꯅ ꯑꯅꯧꯕ ꯚꯔꯖꯟꯁꯨ ꯊꯣꯛꯑꯦ ꯍꯥꯏ ꯑꯗꯣ ꯑꯔꯤꯕꯁꯤꯅ ꯍꯦꯟꯅ ꯃꯌꯥꯝꯅ ꯄꯥꯝꯅ ꯇꯥꯅꯩ ꯍꯥꯏ ꯍꯥꯏꯗꯤ ꯃꯟꯇ꯭ꯔ ꯖꯟꯇ꯭ꯔ ꯀꯔꯤ ꯀꯔꯥꯁꯨ ꯈꯔꯁꯨ ꯌꯥꯎꯋꯤ ꯍꯥꯏ ꯑꯩꯉꯣꯟꯗ ꯀꯄꯤ ꯑꯃ ꯂꯩꯔꯤ ꯖꯟꯇ꯭ꯔ ꯃꯟꯇ꯭ꯔ ꯍꯥꯏꯅ ꯑꯃ ꯂꯥꯏꯔꯤꯛ ꯑꯃꯁꯨ ꯂꯩꯕꯅꯦ ꯑꯗꯨꯗ ꯌꯨꯝꯁꯥꯔꯣꯟꯒꯤ ꯀꯔꯤꯒꯤ ꯀꯔꯥꯒꯤ ꯂꯣꯏ ꯇꯥꯛꯄꯅꯦ ꯑꯗꯨꯒꯤ ꯄꯣꯠꯁꯤꯃꯁꯨ ꯂꯩꯌꯦ ꯑꯗꯒꯤ
sida ina sum paning pot yawi ko cover sum leitana ai ki pau gi da yaw gi da ko sida hai se ko Vibrant Villages program gi state level workshop pangthokre border village samagani fuhumdoi masak khangdokle hari chief minister na chief minister gi nam khamchana border area sing khongjel yangna sagat pagi tangai padaba phongdokre ai yam phai sum thabak che tobira ga dia duki matik fagani ko border area semgatuna mafam aduda leiba miyoi singi punsi mahing phagat hallaba matamda state asi mapung phana chawkhat hanba ngamgani haina mahangna phongdokhi planning department na hotel imphal gi sangai hall da pangthokpa nongmagi oiba state level workshop amada chief minister na haiki international border da leiba khungang sing chawkhat hallaba no ai je mek tang sang pata bagini international border da leiriba khungang sing chawkhat hannaba central government na akhanaba thorang lokhatli vibrant villages vibrant haibase how vibrant haibase karino ai chapchana ai meaning ai misai tabagi wai tai ko vibrant haibase khangde magi bhi mana ireba viral haiba natte ko viral haibase dilongna gan banatragana yamna sandokan adum bada viral hoina ko villages program VVP gi VV2 gi makhada center na international border da leiba manung hanjanba mafam sing chawkhatna bohonari hai ko ngak sum test to bane loisal lage ya di yeng bane ai gi ai gi setup computer setup ana woi ba ko ada ya gadra ya ra haina sum check toram bane sida changbiramba like to biramba thagat jari ngasi gi loisal lage in stream di do ngani loi to boko stream ngasi gi wan loisal jarge